अहानबदा नागालैंड की नोंपोक थांगबा डिस्ट्रिक्ट तरुक पुनसिलगा फ्रंटियर नागालैंड टेरिटोरी FNT सेमबगा मरी लेदना ngasi सोमोके दिमा डिस्ट्रिक्ट इंडिया गवर्नमेंट नागालैंड गवर्नमेंट अमसुम ENPO की मिहुत सिंगा माइके अहुंगी वरी सनाखरे वरी सनाबदु सिंथानिंगाई ओइबा फल फंगनी हाइबगी थाजब लई हाइना ENPO न फोंगदोखरे हाइदि पुंग मंगारोम सांगना पांगदोकिबा मिफम अदु लोयरबा मतुंगदा ENPO is the Nagaland People's Organization की मिहुत सिंगना फोंगदोकपा मतुंगिना is the Nagaland बु अककनबा थाग अमदा ऑटोनोमी पीनबा सेंट्रल गवर्नमेंट हौकिबा थादा पुथोरखिबा प्रपोजल अदु मतम खरगी ओइना अयाबा लेखरबने ngasi sanakhibu wari edu afaba mai phangbi maikeida sangsilakli haidi ENPO gi president e singmak sangna ngasi gi mifam adu tongan tongan issue kya gi matana wari sanakhi adubo haujimaki oina wafam singa du mapung phana haidokpa yadri financial executive amadi legislative autonomy yaudana aikoina kaidongaida agreement amata sign tawroi hainasu somoke dima police complex pangthokiba mifam adu saruk yaruraba matungna makna paumi singa thamki ngasi pangthokiba mifam adu center gi maikei gi AK Mishra saruk yakhi Nagaland government gi maikei gi chief secretary je alama masum atai official singa saruk yakhi thabak phangdriba naha singa sigi issue osu lusinna bagi damak central battalion ama semna ba ENPO gi maikei gi center da haijaki hainasu sangna paumi singa thamki अमरमदन अंगोमसा बिमोल अकोई जमना फोंगदोरपो वाफम खरदा सोशल मीडिया साइट वडिबा फेसबुक थगलप पोस्ट मनी टी साट लिटपसि कोर इशू ओइरबा मियोइबिगी खुनाइलोन नैनदुना सेलिबा नत्रगा सेटहलिबा फिरोलगी वन थोक्ति लापना थंबिखो पार्लियामेंट की ड्रेस कोड मरमदा पाबा हिरदि पाबियु लैंगा की लुसिंगबा ओइरगा तौगदबा थबक लौगदबा रेस्पोंसिबिलिटी करी करम इशूबु प्रायोरिटी पीगनी मसक खंगदबगी मथक्ता पुवारीगा सगोनबा ड्रेस कोड की डिबेट मयामदु खंगद्रबनिना पांगांगदा गांगदुना मिमांग थोरकलिबदु अखोइदि इकाइबना लोइरे गांगलिबा मयामदु कन्वेंशनल मीडिया खक्तदनति मीडिया से डेमोक्रेटिसाइज तौरिबा सोशल मीडिया दसु मलेन सिंबथुंगना सखिदुना इरमदमगी इकाइ खुमनबा सोकदोरिबने हबु वाफम थमली अखोइ हुजिक लेजरिसि आरामाइ तेंगोल जने क्वार्टर CMP की जगह दनी आई समक मुनिंद्रो मंगांग कमिश्नर रामाय टेंगोल जने हेडक्वार्टर ngarang January की tang trauma 2025 nungdin waram da yamna thoning da ba laibak thiba thawdo ma thokpagi paw ma phangi hari ba thawdok si akoina kutak da swift action moina Ramay Tengol jene headquarter की CMP की टीम सिना येंगसनजबदा आरामाय तेंगोल यावरंबा अदु आरामाय तेंगोल यावदबा मियोय खुजो खरगी गेंग अमना मसागी वेस्टेड इंटरेस्ट थबक तोरंबगी ममी खर उई खुदकता मसीगी पोसे मखाताना येंगसनजबदा लेरिबा यूनिट 2 अंड्रोगी अमसुंग यारिपोकी पार्ट खरा सिगी कमांडर सिदा पाव पिरंबगी लंगना लंजिन लेते थबक तोरबि मियोय सिंगसिना अदुग लोइनना सिगुम्बा थबक से तौरंबगी दमक्ता अकोइना मखाताने येंगजनबदा जने हेडक्वार्टर दसु मसिग मरी लेनबा पाव पिरंबगी अदु मलंगलां लंजिन अमता लेते सिगी पावसी खुदकता अकोइना लेबिरिबा इसिना अकोइ क्वाइ पनमक्सिना स्विफ्ट एक्शन तौरकांदुदा मदुदा चेनबने हाइबा मियोय तरुक अकोइना फागसै अदुगा लोनना आइन की ओइबा मखाताबा चेरा की इन्वेस्टिगेशन की मनुंग चन्ना पुलिस स्टेशन दा कोई चिनजकी मसिगी मखाताबा फॉलो एक्शन मोइना हेना अचुम्बा लंगलांग जिन पुथोक्तुना मरा लेबा मियोय सिंगदु चेरा फंगनबा होनबगी प्रोसेस दा आरामाय टेंगोल जने हेडक्वार्टर ना हाइरिबा यूनिट 2 अंडो ब्रांच से सस्पेंड थमजरे हुजिक अदुदा लेरंबा मियोय सिंगदु अकोइ जने हेडक्वार्टर दा आरामाय टेंगोल की जने हेडक्वार्टर दा कौखतुना मखाताना कोई इंटरनल इन्वेस्टिगेशन अमा चथजरी अकोइ आरामाय टेंगोल लो बोइकाइ खुमनजै पुलिस कोऑपरेट मखाताना तौगनी
aduga kanagumba chenaba makhatana leramagasu hairiba koigi CMP aramai tengol jene quarter gi investigate tawraga leiriba process gi manungda miyoi singje mara lerame na leiragadi makhatana koigi miyoi singdu police ta sinaduna cooperate tawjagani aduga ain gi charak phangna honabda koina mateng pangjagani loisan jarakpada arambai tengol na ain bu ikai khumna jai tangai phadna koi lining laison gi ipana de punat ki oibo ponamada akoi changjan jarakpani adubu laibak thiba megi 2023 gi megi laibak thiba thoudokchina marumaraga akoi hairiba mongma tawsida lakhibani adubu masigi sina tangai phada oigibanina oigre akoi ain gi oibo pota kanima mikum tadama adubu madugi against sanabagi wakalo leijade aduna police ki investigation makhatana satharakpada aramai tengolna cooperate tawjagani madubu ikai kunabu chagani Manipur top channel gi Maikei gi maru oibi I pausung myam la thamjari ahanbada kangla paw gi editorial myam la special content moina myam la thamjari mai saklabadi mai hanakalu haurakpham ko na thigalu Manipur da laiba tuan political party gi lusing busung maramda miyam gi yefanaba chen chong gi roinana lengak lon gi thawai pangna bo honari busung gi maphamda manada bo wakhalon uba phangi politicians gi maphamda manada bo wakhalon amadi party amaga gi marak thajana da bamasu mareibak miyam gi bo wathok lerak pamatamda punna thaudang lomina gi mahot amada madal sina gi roinana political gi bo khudong saba lawna bo hona gi Maikei da khong thang bu uba phangli bisi lebak thibani politician haibasi mareibak miyam gi punsi lanthum ngak sen bamadi miyam gi yefana bagi damak leibani state asida hawkiba sai english ngani ga kungo homdegi me ahumdegi logi wangbada ngamkhai lana sanglakpa lani khusu khlai pai illegals migrant sin ko ki jawsingna manipur gi apunma saktam thugaina ba arai bithaduna landa rakhibagi wathok lairi landa asina yelhomi mitei sing hatpa yum kai mai thabagi thabak sing leptana satharakibadigi mikap mirau konan lili lamdamasi loikham naidaba maihau lang pokthokliba matangna politician singna sakliba mai matau kramna kangatagi haina honabagi mahot makhoi masal onsinaduna hunna ngangnaduna leibadagi maramdam tumna sakhinaba thawoina honarabra haibagi sauna singnaba lairi lengakpa singna lengak longi thawgai pangbada tangai fadana tokpham thokpadi maramda mai hauna salakpa matamda mai kananaba hana honagadabane mai kalaba matung mai salakhibaki wahawdu karidagi matau kramna hawrakhibano haibadu thidoktuna makhatana thokondana ba section thorang lakhotgadabani adubu manipur hauzik mai hauna saklibasi lengakpa politician singna kannana bo honabagi muhutta mai salakhibadu gi matangna rolling amasum opposition ani gi marakta amada hunna ngangnaduna sin kangjai sathnaduna maral sinaduna leibidigi mai kanna ngamdabagi phibamda leiraklibasi kanagi maralno isagi yum mai hauna salakpa matamda mai kananaba kanamati ayaba lawdrabasu isana kanjana bo honagadabani yum mai sakpa kanba haibisi yumbu gi thawdang saunali loinana mai kanana bo honabigi mahot mai salakhibagi phibam thiduna khongrai niktuna leiba tarabadi tangoi onkhibana khankhigani hauju isterasi da sakliba mai kanana bo honabigi mawong asi kaibu kaiwaiba naning namang hotrong Natu laima kangkok haibaduga pangkhaknaba phibam oiraglibasi kanagi thawinsinigi oirakhibano haibisini lamdamsigi lehauda lingkhatkiba political party singi lusingna maramda miyamgi ihul khangdaba miyamgi aningba masum apambagi mayokta leiba madi party gi lusingna magi political gi khudong chaba lawna bo honabada maribak amadi miyambu makhoigi thangpham oihananaba sinba tawroidabani Naraibaki sakta mamadi miyamgi punsi kan mangamdrabadi politicians singna lengak longi phambal lan sathaba ngamdabada natana lengak longi supli paibadu ngamdabadagi punna khungkul mutmina khigani phibam masi taraklabadi safu kair kwakna harawi lawma pu yongna tan mamadi yumdang bana kainai haibadu ka pakhakna rakani Sailising kyagi maning tamba laiba oirakibagi aiba puwari laibada natana Asiatic sovereign country oirakiba Manipur gi apunba saktam amadi miyamgi punsi lanthum ngaksen maibsi lengak lon gi thawgai pangna ba lairiba amadi lengak lon pairiba political party gi lusingba singi thawdang sauna lei Naraibak amadi miyamgi punsi ngaksen ngamdaba tarabadi madugi taxak punama politicians singi kokthakta tarakloi heningai leti Hauzik sakliba mayes illegals migrant lament to henba hingsa yaitambi saklon puba miyoi khuzo khrana logi wangmad ngamkhai lana sanglak sangsilaga
mai surakhibani haiba khanglaba phawba makhoising adugi mathakta sairak pinaba honabagi mahutta wari sanaraga waroisin puraknaba honari hairibasi lengana kari aranama tawrubagino illegal migrant terrorist drug mafia amadi leibak thugainaba landarakibasingda haija nonjaduna wari sanaraga yanaba puraknaba honaba haibasi apunbagi saktam usin tawgadoribra haibagi singnaba leitaba nate Yummaina saklabadi atopagi ayaba laudrabasu hana maikalu maikananaba atopagi ayaba lauringaida tangoi onkibi heba kangla pawgi editorial mem thamjari makha chatharak poina topa paw khrana manipur HIV positive oi khanglabasu lotsinduna thamba miyoi lising tararum leidi rosita kumja inglising ani ga kungo humdoi phawgi oina Nakona piba data gi matuk ina sterasi gi oina HIV gi sagona dun leiriba mi gi masing lising kunga mariga samri go humdrag ni thigori aduga ART center register tawduna treatment tawriba mi gi masing na lising taraga mariga songa ga yankhai ga mari oiri treatment sathada ba madi nare haiba khanglabasu losinduna thamba mi gi masing lising tararum leiri haina Manipur State AIDS Control Society gi project director Haubizam Roshita IAS na phongdorakli Manipur State AIDS Control Society Max Kimiyang Makhada Sijo Hospital and Research Institute Nauna Sabi Anti Retroviral Therapy Center among us Sijo Hospital the Hangdokladuna Hais Roshitan Hai Lakadoriba Kumza English Inganiga Kuntra Pawgi Manung the Malem Nigi Hais IB Mutat Pahaiba Tamliba Pandamasigi Saruk Ama Oina Nakona Sustainable Development Goal Gimatungina a fast track goal of Humpiri Sterasi goina fast goal asigi ani suba madi ahum suba goal di mai pak pangam ledubo know your HIV status hairiba ahanba goal gi portion asi hena mai pak hanana ba hona badadi khitang huana thokli atop station da ahanba goal asi mai pak padana tana mai pak pagi lami naksilak pa yaunari maram isna sterasi goina su leidiba stakeholders sing na punuk samnaduna fast track goal asi mai pakan basangi khongthang asi mai pak hanana ba hona bada ngasi Sijo Hospital nauna hangdokliba ART Center asina HIV gi sagonaduna leiriba miyoising treatment chathabada hena khudong sabo oiragani masidosuna tena sterasi gi oina ART Center taragani thu leibasigi manungda Highlight Center oiribasingi burden asi khara hantarakadra haibagi thajabale magna makhatan hai HIV nabigi sangasi Manipur gi oina adult prevalence mamangai da lerambadu khara hantaraglabas India gi oina ahum suba mafamda leiri English inganiga kungo humdoi phawbagi oina nakona piba data gi matung ina sterasi gi oina HIV gi sagona duna leiriba mi gi masing asi lising kunga mari gi samri gi humdrag ni thui oiri aduga ART center register session ba mi gi masing na lising taraga mari gi songa ga yang ga mari ni sterasi gi oina HIV gi sagona duna leiriba mi gi masinga ART center register tawduna treatment sa thariba mi gi masing asi lising tararum khenari masi thadokpada Max Kaknatana sterasi gi leiriba stakeholders singna amato oina hotnaminaba matautai masidosnatana HIV gi sagona duna leiriba singasi phongna tholaklaga treatment sa thabangamnaba society ne sumakhoibu hanthanu yengbiba madi discrimination gi thaba lepa amasangi loinana nako gi anauba guidelines sing update tawduna public practitioner yauna specialist khara nauna semkatba mathautai ki ART Center Hangdokpi Thoramadu Saruk Yakiba Sijo Hospital and Research Institute ki Managing Director Dr. K.S. Palin Hai Private Sector Ama Oiriba Sijo Academy of Health Services ta ART Center Ama Hangdokpa Haiba Si Kuina Manglaklaba Manglana Mani Manglana Si Mangphawna na bohona bada asoba thaudang lawi hiba Max bu thagat ba phongdokli makhatana ehenba infrastructure sing samga sagatuna hena kana ba piba ngamna ba hona ga neki Mangna makhatana hai sterasi da HIV nabigi sangasi masing hantharaklabasu threat amadi adumak lai oiri India gi oina Manipur na HIV nabigi sang khara hantaduna ohum suba mafamda leiribasi Max amasum volunteers sing na hona badagi asuguma phibamda yorakpani haibada hemma mathoklai adubu sterasi da HIV gi sagonadun leiba mi gi masing asi lising kunga mari hena leirabasu miyoi lising taraga mari rom treatment setaduna ART saramba asi yamna sawo threat namani oiriba phibamasida society na su wakal taminaduna HIV gi sagonariba miyoi sing bu hantana yengbidaba madi makhoi tathi tawoina tawidaba mathautai loinana HIV naba miyoi singa karamna loina gani haibigi matangda miyamna awareness piba mathautai masida miyoi singa si phongna thulaktuna treatment setaba ngamgani haidina su pawsta phali amaramdana Sahitya Seva Samiti Kaksingi Mapo Kumonga loinana Korirol gi manasing lathokre
Sahitya Seva Samiti Kaksingi Yankaigani Suba Mapo Kumon Thoram ngasi pangthokiba loidana Samiti asina sei khudingi piba khori rolgi mana singna thokre Kaksing Phausupa Lekai Leiba Library and Information Center gi mipun sangda pangthokiba thoram aduda Zen Manipur Dance Academy by Chairman Longjam Jaisandra Sahitya Seva Samiti Kaksingi President Sahitya Academy Award Ketri Biramadi Sahitya Academy Award Yumnam Ibom Sana Mathangsina Athoiba Mithong Thauram Mapu Amadi Akhanaba Lengbirakwa Maruoiba Maru Oina Saryaki Khorirol gi mana lanthokraba singa dudi Yambem Satyan Katpa Waring amasum criticism gi lyric piba Yambem Mani Sahitya mana 2024 da Anganba Khunai da Nupi Saktam Haidiba lyric asigi oiba Dr. Khetrimim Santa da Nantoki Yandremam Tabopina Katpa novel amasum short story ki lyric piba mana Yandremam Suralta Puskar 2024 na 71 gi nganu Thangong haina mingthonba Washim wari asigi Aiba ES Sundar da Nantoki nasu paus da makatana fongtokli Amarom dana Hamas na 6 pair gi draft agreement yanaba purakre hostage thadoknaba thorang tokre Hauzi Qatar gi capital Doha da sathariba 6 pair gi wari sanaba sida Hamas na 6 pair gi draft agreement adu yakhiba loidana hostage thadoknaba gi deal adu pangthokna ba thorang tokre hana media report ki warol matungina fongtorakli English singaniga kungo humdoi October thadagi horaga Israel na Gaza da satharakiba lana sida 6 pair purona bigidamakta Hamas amadi Israel gi mihut singna Qatar gi capital Doha da negotiation satharibani Qatar da wari sanaraba matung tarakpada ngasi negotiator singaduna 6 pair gi final agreement ama purakpa yana lairi haina United States amadi Qatar mediator oiriba sing asina fongtokre Israel amadi Hamas ki marakti agreement adu puraktuna tha taraga mangarum sum satharakliba lana solution na bohonari Israel gi officials na fungdoki warol gi matungina wari sanaba du da kumangyang sina sanction mangamre adubo deladu sathanabi gi akupa warol singa dudi finalize tawgodori United States Egypt amadi Qatar na singwa leibak singa sina Israel amadi Hamas gi marakti 6 pair deal adu finalize tawnaba yamna kan honari bani English singaniga kungo homdagi October 3 ta Hamas na Israel itek sathaduna miyoi lisinga makasani hatki baduga Saniga Yankaina hostage oina phakraba matungda Israel na satharakiba offensive ta Palestinian gi miyoi lising nifugutar ulom hena sigrabani hairenasu paus da makhatana fongdorakli loiselak poina tedak headlines angdaga myamna thamjage Russia amadi Ukraine gi marakta bandi kunga manga sinaduna thadokre hari Russia amadi Ukraine gi marakta UAE na media tawraga bandi kunga manga sinaduna thadokre haina media report ki warol matungina fongdorakli ado tendang na sumna myamna thamjaramge hauziki winati myam paw sumatanga sil sinjarage masu myam puna no update ngamina sena channel sigi mekedi gi myang phamda makhatana thamjari